ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯆꯥꯖꯔꯛꯀꯗꯣꯏꯁꯤꯗꯤ ꯃꯅꯨꯡꯁꯥ ꯊꯣꯡꯕꯅꯦ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯃꯅꯨꯡꯁꯥ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯌꯥꯍꯜꯂꯁꯤ ꯁꯤꯗꯅ ꯃꯍꯤ ꯂꯩꯔꯦ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯆꯝꯄ꯭ꯔꯥ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯊꯕꯤ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯏꯔꯣꯝꯕ ꯀꯣꯠꯅꯕ ꯈꯔꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯑꯗꯣ ꯋꯥ ꯀꯨꯏꯅ ꯉꯥꯡ ꯂꯩꯔꯔꯣꯏꯒꯦ ꯀꯣ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯅꯍꯥꯟꯁꯨ ꯀꯩꯅꯣ ꯇꯧꯗꯦꯅ ꯑꯣꯛ ꯊꯣꯡ ꯆꯥꯕꯗꯣ ꯑꯗꯣ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯗꯕ ꯑꯗꯨꯗ ꯉꯁꯤꯗꯤ ꯊꯟꯅꯕꯅ ꯍꯦꯛꯇꯅꯦ
잘하네. 샤샤 샤래 그러니까 이거 한 개. 샤샤한테 이거 한 개. ям 샤래. Sa nó sạp nè, muốn nó sạp nè. Rồi. Aja yang dari ibu dia ini jenis sak nih pam jadi besar aja.
Sprite. Mẹ chị nói như cái giá tố mà anh tắt tóc à rồi giá tố đâu thì kia có chúng tôi mang Jadu mantra Jadu mantra tadi Kemana Izma Moso Morona May hore Semain tau raga Izma No. Mèo mà thì xác xe coi nào đây xác bút thật này xác bút thật này phải ra sang trái wah ya deh mèo mà thì mà tao solution ra cái